ꯃꯤꯌꯥꯝꯗ ꯂꯦꯝꯅ ꯂꯥꯏꯌꯦꯡ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯟ ꯑꯔꯣꯒ꯭ꯌ ꯌꯣꯖꯅꯥ ꯄꯤꯑꯦꯝꯖꯦꯑꯦꯋꯥꯏ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯁꯤꯑꯦꯝꯑꯦꯁꯇꯤꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯁꯦꯅꯤꯇꯥꯏꯖꯦꯁꯟ ꯋꯥꯔꯛꯁꯣꯞ ꯉꯁꯤꯗꯒꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯐ꯭ꯔꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯖꯦꯁꯟ ꯑꯣꯐ up to rupees 5 lakh per year for family hai paujel da pangthokiba tharmadu da saru yakhiba CMST ki policy manager Dr. Iremka Bijetana PMJAY gi mathang da mahana phongtoladuna leibaga su yapun ba masing crore sa Manipur lebi ki manungda subna gi crore 8 lakh kun khaktana sel thiduna lanai oibe health insurance yawba ngamli lanai health insurance yawba ngamdaba mioi sa kaya sigi yelaga kumjali sini taran pandi ga hotokiba PMJAY na ngasidi mioi crore yangkai mga konsin bangamli masik manungda Manipur koina mi lakh tara mari na kunong saba si pangli Manipur koina ngasi phawba scheme asigi makhada lupa crore sahum longi oiba cashless treatment sathahanduna anaba kaya ta mating pa mangam khre haiki CMST ki matang policy manager sina I pawgi lamda thapak toriba media gi mioi sing amadi paw se gi hokar sing yaw na konsil lebes scheme masina imung lak ama lising kuntaruk lom konsil bangamdi ana lai makhalisang ama sanipan yangkai mari rom da len na sentang piribes scheme masina masi phawda lupa crore sani humpu mari rom gi cashless treatment mating pi bangam khre scheme ani asi kayabung yam maru oi haibasi mipum khudi bangna khangmina duna scheme asi khudong saba phangba yaraba yumthong khudingna khudong saba silomina si haina phongdoki Manipur gi oina di akoina recently central government ga yana bagi matunge na CMHT card paiba 1.2 lakh family we have migrated them to PMJAY the hapchan gre in order to save the state budget also the total eligible population was 14 lakh neba sing the eligible list the yauri se due to lack of awareness ade akoina even akoi interior da akoi gi district coordinator me am yauri ching gi sum am yauri moina chatla ga dis habi ba chatle but moi se low kumba yauba adagi sangdaba khotaba ko na sage to bada khang na sahudaba sum am yawe so unfortunately imungda card ama phawba single card sadaba singse loina ka that khreba so they don't need the card or the family does not exist na khalaga akhat khre Manipur goina 2.5 lakhs mioi de lok phokhreba